Image Paldoming Tabri Bapuno Putaramna Oxabagaloinana, Kurumzeri, Masigi Maru Pauda. Asian bronze medalist Lystrom Sarita Miamna Harauteamna Okre. World Mental Health Observation Ga Mari Lenana, Awareness Camp Pangtokre. Loinana, Dusera Kumai Toramda, Netsin Nabadagi Mio Kuntra Mari Sire. Mapungo Pau Pizari. South Korea na yumbu oiduna chathakiba 17th Incheon Asian Games da judge ki aranba decision na bronze medal fangaurabi Bharat ki mahut sinduna saruk yakibi boxing sanaroi Lystrom Sarita Devi ngasi Imphal da thunglakre mahna Imphal da thunglabada miyamna mahakpu taramna okay Imphal ki Tulial airport ta lei pareng huktuna oklaba matung Royal Riders ki missing yamlaba bullet motorcycle singa loinana Imphal ki tongan mafam singda koina chalaba matung ma ki pongna fom lamdamda thumke ngasi Sarita na Imphal da thunglabada paumi singda haikibada ayangna All India Boxing Association aibada lale haina haijakhiba adu sanaroi singi khallaga tawkibani lale haijaduna apology tawdaba tarabadi sanaroi amadi coaching suspend tawgani tabadagi lale haijakhibani Asukuina awaba kaya khangduna honaраklaga international ni thakta namthak tawbasi yamna thamoi sokna nungaite amaromda miyamna mahapu sawatpibagi damaktadi miyambu yamna thagatli haiki I took last 14 years in India team the salary. Stay 11 the year, the next 11 years minor, Taugus, my arm, just Taugi, my arm, Kanga, some lapone. Walla, one of the Kanga Laga, move. I did Hangam died to the interesting house. Open them time at the we were doing one that I need dinner time with the Suki by that. I think I do madam and talk the woman to the I did Kanamta, I don't die husband without love. So when I tell the Kanamta, I want the Pating Pangina, the Madam do I am to why the Saki. Lebagama Zakor Hanba Haibase, Lyric Laishu Haiba Amade, Economy gi Fibam Fagarhanba Changi, Wapama Singasi Infalgi, GM Hall the Panchokiba, Socio-Economic Empowerment Project, SIPK, Mangasuba Kumon Palan Thoramda, Chief Guest Wakiba, Manipur Pollution Control Board K, Chairman, NG Bijoina, Haikibane, Mahana Makatana, Haikibada, Lamdamasigi Nipi Singna, Nupana Sel, Pusilak Lavasu, Seasonava Haitrabadi, Kanava Late, Maramaduna. Aikoina maram chana amasung mafam khangna sel sizinabagi hainabi laisi haiki Thoramaduda Rural Bank ki hanagi chairman Lystrom Bihari Manipur Cooperative Department ki joint register TH Manau MU ki Commerce Department ki associate professor Dr. Robita Sorokhaibam Amadi Amjugi president Wangkemsa Samjaina Mathangsina chief guest president Amadi guest of honor oike Thoramaduga mari lainana Sobinar Amaso release Toki Amadi Afaba Select Group Singda Manamatum Su Yentoki Hai. Nasidagi Hauduna October Tara Fauba Chayola Machupna Pangtoka Doriba World Mental Health Observation Toronga Mari Lenana No Muyoiba Mental Health Ki Awareness Camp Amangase Tobalgi Ketri Sanglenda Pangtokre. Thoramadu India Psychiatric Society Manipur State Branch Lions Club of Thawal Thawal Chapter Red Cross Society Amadi District Mental Health Program Thawal na punna sinduna pangthokibane Living with Schizophrenia haiba chimda pangthokiba ngasigi Mental Health Awareness Camp aduda IRCS Thawal Branch ki Dr. KSS Manglem Lions Club of Thawal gi Vice President O Jugeshwar Amadi India Psychiatric Society Manipur State Branch ki Secretary Dr. R.K. Lenina Thoramapu Singh Oina Sarpyaki. Thoramaduda District Hospital Thawal Gate Psychiatrist Dr. A. Ranita. Clinical Psychology Rimski Associate Professor L. Roshan Amadi. Department of Psychiatry Rimski Professor Dr. R.K. Lenina. Mathangsina Living with
schizophrenia, impact of modernization on mental health, amasung role of citizens in addressing the substance abuse problem haiba topic singda resource person sing oina wangan ke thoromaduga mari leinana thoromapu oibada natana resource person ama oina saruk yakiba Dr. R.K. Lenina World Mental Health Observation thoromase karigidamakta pangthok libano haibagi matangda wangangduna hai mayam international level to we na kwek to ribra natraga sigi kunai sida jana buhan to khara lebra haibashini ai no jik thamjage bo ma duni kumni ma kal ge na bashe koi gi irukta ai monda ai gi mum manunda loina mak chen ni yawda leirabni adu su ai na khangda ba ma khangda ge kai ba ma natraga maram ma natraga ma ge koi lai ko ta na leibagi ngai ge to kaya ma koi ni ka thok raba ngai ge to kaya ma ngai hok raba kunsi sandra bo kaya ma kunsi ten raba adu ma kaya ma lei bashi koi ni message piraga mayam da bahas ko kadam ki da to jabani Mamang thagi tang kuntrada nambol PS ki manung chanba maibam chingmang da thokiba thodok amada nambol gi osi premchan maikei adong gi miam na phukiba amadi gypsy mai thabagi thodok adugi paw loba chaluba pawmi singi punsi mafam adugi mioi kharana temsing na rakibagi thodok kandem tawropaga loinana lekai adugi oiba I paw fongdana ba warep lokhiba adu haijarpadagi handokre ngasi maibam chingmang development committee amasung Maikei yatong gi miyamna amjuda thodok adugi matangda lankre matungda amuhanna tawdonaba honage amadi pawmisingi punsida singnarakhiba mioising ain gi oiba matik saba dandi pinaba honajagi haiba wafam fongdoropadagi athing adu komthokibani adumoinama amjuna nambol police station da tawkiba FIR adudi chenariba mioi adu fadriba phawba handoloi hairi ngasi pawmising unaba amada maibam chingmang development committee gi president Komdonna Fongdorokibada, Tokiba Todog Adu, Lekai Adu the Labor, Naurem Santi Kumar Singagi, Imung Manuna, Lekai the Lana Pau Tamsin Bedagi, Tokibane, Madugi the Magda Imung Adu, Lekai the Gitanto Cray, Santi Imung Manung, Tugai Cray, Amadi Mahabu, Fana Honari Haiki. Kaksing Municipal Council gi Ward number 7 gi Maraki Mikhalda Mai Pakravi Sandam Premita ngase councillor oina wasak lokre Kaksing Municipal Council gi conference hall da pangchok kiba thorom aduda Mikhal adu gi returning officer oikiba Kaksing gi SDO TH Charanjitna S Premita bu aron manga ko gi wasak lawan ke ai soru sela khazar ogala story on thamla wasak sari mardi Aina Baraki Sada Pathapu, Sela Taja Ugalana, Councillor Mawagi, Itausana, Amasung Kamoisena, Pakuserani. Ngasi wasak lokrabi S Premitabu, Councillor Sigi Chairperson KSS Subadani, Vice Chairperson Wainando, Councillor Singh Amadi, Council gi staff Singh na Harautayamna okay. S Premitana Council si Chahi Ama Makhairom Tamagai Silakle Adubu Council si the Hana Leramba Chairperson Vice Chairperson Yauna Atay Councillor Member Office Staff Singapuna Tabak Tominaduna Sakotpa Kaksingama Purabnaba Honaminasi Haiki Vice Chairperson Yolana Kusanaraga Kabapurima Apoli Kamoisena Kamjanani Lana Staff Makaisu Cooperation Pidiraga Kamu kurima kurmai panlaba dikare kurima ta kasingi dusar kasingi sakal thawari kamu kurima ta nama cooperation bila perjamaya masu cooperation bila BDF Yarambadagi Tabak Lautokraba Mioi Ama Masakang the Basina Makong the Noina Kalam Badagi Soktuna Advanced Hospital the Lakanari Soglaba Mio Dugi Maming di MD Liakat Ali Chai Kunipal Apokpa MD Halim Kawi Infal Iski Kurai Kumidok Awang Lekai de Gine Maki Oitangba Kubomda Nomai Maru Ani Panbagi Tafam Lake Magnarang Midang Punipal Makairom Taw Matamda Masakang the Mioi Anina Masagi Mayum Dagi Wari Amasarsi Haiduna Puthokraba matungda Kumidokta Nongmai Kaptuna Hundolambani Mahak Miamna Tengarpadegi Jennings Pukatuna Lakan Naraba matungda Konung Mamanga Leba Advanced Hospital da refer Torokibani Ika Henasakibadagi Hojek Hospital Adugi ICU da Lakanari Kanana Kari Marangi da Matu Nomaina Kaplibano Habitu Kangri Maromda Bharat Sarkarga Santigi Wari Sanariba NSCN IMG Kadarni Chingnabasingna Masagi Mayumdagi Nomai Chingdol da Faduna Pukraba
NSCN K Kadarama, Numaina Captain Halaga Hundoklam Lake. Like Hidrava NSCN K Kadaradugi Maming de Daiko Sahi Contrataru Kawe, Maugi, Pungjong, Bilestagini, Mahakaran Bidang, NSCN, I am Nature Navasina, Mayum de Gifaduna Pukrava Matung, Numaina Captain Halambane, Mahaki Asiba Hakang Ase, Yopumangarom Taba, Matamda. Senapati district ki Khongnam area dagi phangkibani mahangna siraga taduna leramba matamda makong makut amadi mamit fina pulame mahaki kokta nomai maruna panbagi takfamsu lerame asiba hakchang senapati police na thodok thofam dagi lokhat khre haidi nakalamaramda Imphal West District Police Commando gi kambuna Imphal gi Kweramban Kechel Public Toilet manaktagi Pripak Pro gi kadorama fare haidi faraba kadaradugi mamingdi takhelambam Sanayama Elias Robert Sai Kuntrahumdoi Apopa Kumar Kawe Basikong Panchoibi Bazar Dagini Haidi Manipur Architect Forum Nasinduna Laklibatang Tarukta Palace Compound Gi Lamyan Basanglenda World Architect Day Gi Thoram Pangtolagani Masi Manipur Press Club Ta Pangcho Kipa Paugi Mifamamada Forum Gi President Krishna Kumar Sarmana Haiki World Architect Day Gi Thoramasi Healthy Cities Happy Cities Haiba Team Gi Makada Pangtokadabane, Masida, Manipurigi, Yumsa, Kaisha, Ase, Paisha Changaba, Amadi, Fazaba Monga, Sanaba Kana Nagani, Aduga, Hoji, Lambi, Paktok, Saktohan Bagi, Eviction, the Soklaba, Kaisha Patagi, Airport Fawagi Lambida, Yum Sagadaba Singda, Forumna, Lemna Paktak, Bigani Haiki. World Architecture Day and observation of Matokina, Lepseri. Masayida, 100 Timsi, Happy City, Healthy City Heaven. Happy City, Healthy City, and Timsi Lojaraga, Koina, Aplik Mayan, Sinamian, Anaraga. Hoji, Sambata in the airport fitting line, the Kaiba, Yumsing City, Kainishida, Apo Shemia, Mayama Shemeri is a architect, Mayama, Punjanaraga, Apoina, building in Mamaisi, Masak, Hazanaba, Ying within the wine of lay within the wine of Monga, Apoina, Amamba, Mating, free the Toxigena, Taruki. Meragi Tarani Pan Banumita, Chahi Kudingi, Pantong Nabagumna, Nasisu, Kwaktan Bagi Thoram, Sana Konungi, Utra Sanglenda, Pantokre, Toramaduda Ining Tot, Leshemba Sanazawana, Sana Konungi, Angam Atosing, Amaiba, Amaibikiana, Serbia, Lashon Tichon, Pantoke, Nasigi Toramda, Serbiakiba, Sana Konungi, Fray Lapana, Wafamkea, Fondoki. My woman in Penasi, but on the Yenzilega, we walk it down over Toronto, walk it down the whole Ganda. Yana Sinkai the boy. An issue with that may the boy. The Ohumsu with that, Mayam the boy. Sinatapudi, Levasi, Owangne, they may a Koguna, from the castle. Mayam City, I get Satina Sokotana, see the near door. I am Bamate about the Awana need to go. Mapuro Latringa, Tumduna Leba, Mawamagi, Famungi Manata, Leblamba, Nupama, Farabamatung, Waraklaga, Lekai de Gitan Tokre, Amadi, Mayum Sidokre. Todosi, Mamantagi, Kuntragi, Numidang, Pumapal, Minute Yankairom Tag, Matamda, Sayang, Mayalekai the Leba, Haikuzam, Herozitki, Mayum the Tokibane. Farabamatunda, Miamna Warakraba, Mioyaduna, Haijang. Awang Lekai de Gay, Lashram by Gia, Chaikunipal, Apopa Kambakawi. Todosi Matanga, Sayang. Progressive Youth Club ki Cherolamana High Faraba Vaigia Numidadu da Haikruzam Ranjitna Duga Pujagi Mai Yengba Chakringai Mahaki Nupi Haikruzam Ongbe Sunitana Famunda Tumduna Leningai Amambai Kudong Chaba Lauraga Sunita Nupi Obi Ijat Manganava Torang Torambane Maduda Mapureva Herozit Yumda Halapagi Tanja Topadagi Baigebu Faraba Matunda SPYC Club da Sinar Kibani Hai Pawasina Hai, Numidatuda Baigabo, Waraklava Matunda, Imung Manungi, Mioy Singda, Sinake, Amadi, Tasiki, Amada, Klapta, Laknava Kanganke, Maduda, Lakpagi Mahuta, Vaigia, Lotuna Lekibidagi, Hoisaunaraba Miamna, Vaigagi, Imung Sidoke, Amadi, Mahapo, Lekaidagi, Tantonaba, Warep Lokibane, Baigia Mamang the Su, Natabasada Salambagi, Tondokea, Lake Heidi. Indo-Myanmar Fraternal Alliance ki President R.K. Sivachandran Haikre, Ipa Ipusingi, Kongul Lina Bagi, Mioy Kunmatoin Sabatim Ama, Hayang Mandalegi, the Makta Infal Tadolagane. Wafama Singasi Sivachandragi, Kwakatil, Akam Lekai the Lebe Yum the Paumisinga Unabamada, Sivachandrana, Fondokibane. Mahanamakata Kivada, Mandale Amade, Rangun the Chanduna, Mitei Tavasinga Interaction Program Pangtonaduna.
umang laigi firol hongani Rengunda leba Brahmin namagi mandapda Rasesori Palasu utkani Kongsat asi numitra nithoini gi kongsat ni Manipur sarkar nongpok thong hangduna bus chelhangani hairaga ngasi fawba chelhan bangamdana leiriba asidasu Shivachandrana pendama phongdoki Rengunda mitegi yum chani yang khairom leiramba adusu haujikti yum maridagi hena leitre loinamak chena khre haina phongdoki Patna gi Gandhi Maidanda Pangchokpa Dusera Kumhai gi Thoramda Nesin Nabadagi Myoy Kuntra Mari Sire Myoy Kunapalna Asoban Nanki Makoy Dugi Manungda Karagi Fibam Luri Hairi Todo Adu Ngarang Midang Pungtare Lom Tabada Toki Bane Thoram Adu Yenganaba Myoy Lising Chakaya Gandhi Maidanda Timki Hingshaban Ningchau Raban Hatpagi Kumhai Yengluro Matungda Get Lomda Tongarakpada Mai Chatpa Choba Where Ama Tatuna Tarakle Haibagi Tonga Ama Sandorotuna Miam Adu Centona Bahonabada Nasinaki Fit Humfu Wang Saba Rabangi Micham Aduda Tenzayamana Mai Chuduna Chahan Bagi Kumayadu Bihargi Chief Minister Jitan Ramanji Su Yankee Hari State Government na Section Dabadagi Nungaitaba Todo Ado Toki Bani Haina BJP Namaral Secret Bihargi Governor D.Y. Patil na Thodo Aduda Awab Fondoki Actor Politician Amasung Patnagi MP Satrugan Singhana Su Thodo Aduda Awab Fondo Pagaloinana Thoromadugi Damalta District Authority na Matik Saba Tabak Lokat Kide Haina Maral Siki Thodo Adu Karam na Toki Mano Haiba Tizilaga Maral Labasing Charapina Basu Satrugan Singhana Fondoki Lakidova Singi Mung Manunga Lupa Lak Ani ex Gracia Piragani Haina Prime Minister Narendra Modi na Lautokre Haryana bu Chakutpa State ama ohenaba BJP da vote biyo haiduna Prime Minister Narendra Modi na mahaki party ki election campaign haudoladuna haikre ngasi di malem pumbana India bu henna ikai khumnaba loinana midyeng thamlakli mase mahangna nate adubo India gi miyoi koti chama kunmanga gi mapaldagi ni mase Modi gi magic nate miyam gi magic ni haiki state adu ta sarkar pairiba congress bu hunduna MP Modi na haiki bada chai humfu sasan toropada karisu tawba mamlaktraba congress na mahaki numit humfu sarkar pairapaji record hangli congress party asidi lomi singi yekna bani haiki INLD busu PM Modi na hunduna ngangki INLD gi President amasung Haryana gi Hanagi Chief Minister Om Prakash Chautala Oza Lobagi Wathokta Maral Leibadagi Jelda Thamlurabane State adugi Cheng Basmati Thadopada Center na Ben Tawi Haribadu Chamada Zama Aran Bane Hainasu PM Modi na Phungdoki Islamic State Group na British Humanitarian Aid Alan Henningbu mangakaktuna hatkiba bu yamna tamchiba amadi pendabagi thongni haina UN Security Council na kanna yaningdaba phongdokpaga loinana ISIS bu maitiba pinaba haikre Chahi nifutare suraba Manchester dagi Alan Henning ase Sharia gi Muslim gi mateng pinanaba thabak tawba miyoini tha taragi mamangda mahak phakibani ISIS na mangakaktuna hatkraba Miyoi Singi Manungda Elana Marisubani Hari Arubida Maru Pau Umuhana Pizari Asian bronze medalist Lystrom Sarita Miyamna Harautayamna Okre World Mental Health Observation Ga Mari Lainana Awareness Camp Pangtokre Loinana Dusera Kumai Thoramda Netsin Nabadagi Miyoi Kuntra Mari Sire Masigi the Maltari Mes Paudom Lushindere Miamu